ꯇꯧꯔꯤꯁꯤꯅ ꯂꯩꯔꯝꯃꯤ ꯏꯕꯦꯝꯃ ꯃꯥꯅ ꯀꯩꯗꯧꯅꯤ ꯀꯤꯗꯅ ꯃꯥꯗꯤꯅꯦ ꯂꯩꯀꯥꯏꯁꯤꯒꯤ ꯐꯖꯕꯤ ꯁꯥꯏ ꯅꯪ ꯈꯪꯗ꯭ꯔꯕ ꯍꯥꯏꯁꯦ ꯇꯧꯔꯝꯗꯣꯏꯅꯤ ꯌꯦꯡꯉꯨꯁꯣ ꯑꯩꯁꯦ ꯐꯖꯕ ꯖꯥꯠꯅꯤ ꯀꯃꯜ ꯀꯅꯥꯅꯣ ꯇꯟꯖꯥꯁꯤꯗ ꯀꯧꯔꯛꯏꯁꯤꯅ ꯑꯣ ꯆꯪꯉꯣ ꯅꯣꯏꯒꯤ ꯂꯥꯏꯔꯣ ꯑꯣ ꯍꯪꯉꯣ ꯁꯤꯡꯖꯨ ꯆꯥꯁꯦꯅ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯅꯪ ꯀꯃꯥꯏꯅ ꯇꯧꯕ ꯈꯔ ꯆꯪꯖꯔꯨꯁꯦ ꯌꯥꯝ ꯁꯥꯏ ꯅꯣꯏ ꯀꯥꯁꯦ ꯑꯩꯗꯤ ꯌꯥꯔꯔꯣꯏꯌꯦ ꯀꯦꯕ ꯍꯧꯖꯜꯂꯨꯔꯦ ꯑꯩꯗꯣ ꯔꯤꯜꯁ ꯅꯝꯒꯦ ꯇꯧꯕꯅꯦꯕ ꯉꯥꯏꯈꯨꯑꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯍꯣꯏꯅꯦ ꯉꯔꯥꯡꯁꯦ ꯑꯩꯅꯅꯦ ꯈꯪꯉꯕ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯅꯦ ꯔꯤꯜꯁ ꯑꯃ ꯊꯥꯒꯠꯂꯨꯔꯦꯕ ꯑꯗꯨꯒꯅꯦ ꯃꯌꯥꯝꯁꯤꯅ ꯑꯩꯁꯦ ꯐꯖꯩꯅ ꯑꯃꯨꯛꯇꯣꯏꯕ ꯈꯪꯉꯕ ꯌꯦꯡꯒꯦꯔꯥ ꯌꯦꯡꯒꯦ ꯊꯥꯔꯛꯀꯦꯀꯣ ꯐꯖꯩꯌꯦ ꯏꯇꯥ ꯅꯪ ꯅꯪꯕꯨ ꯀꯩꯗꯧꯕꯩ ꯐꯖꯗꯒꯦ ꯍꯥꯏꯒꯦ ꯏꯇꯥꯅ ꯄꯨꯡꯍꯦꯟ ꯍꯦꯜꯂꯤ ꯍꯔꯥꯎꯏ ꯏꯇꯥꯗꯤ ꯐꯖꯕꯤꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯤ ꯀꯩꯅꯣ ꯑꯗꯨꯅꯦ ꯉꯔꯥꯡꯁꯨꯅꯤ ꯍꯥꯏꯔꯛꯏꯁꯤ ꯅꯨꯄꯥ ꯃꯌꯥꯝꯁꯤꯅꯅꯦ ꯃꯊꯪ ꯊꯥꯒꯠꯂꯛꯄꯗꯗꯤ ꯐꯖꯕ ꯊꯥꯒꯠꯂꯛꯑꯣ ꯁꯤꯅꯤ ꯑꯣ ꯑꯗꯣ ꯌꯥꯔꯦ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯁꯤꯡꯖꯨ ꯆꯥꯕ ꯆꯠꯁꯦ ꯍꯥꯏꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯔꯣ ꯑꯩ ꯌꯥꯔꯔꯣꯏ ꯑꯩꯗꯣ ꯔꯤꯜꯁ ꯑꯝꯇ ꯅꯝꯈꯤꯒꯦꯕ ꯑꯅꯧꯕ ꯊꯥꯒꯠꯂꯣꯅ ꯍꯥꯏꯔꯛꯑꯦꯕ ꯅꯨꯄꯥ ꯃꯌꯥꯝꯗꯨꯅ ꯐꯗꯤ ꯐꯖꯩꯕ ꯑꯗꯣ ꯅꯪ ꯃꯥꯏꯁꯦ ꯁ꯭ꯋꯥꯏꯗ ꯀꯩꯅꯣ ꯏꯇꯧ ꯇꯧꯕꯩ ꯇꯥꯏꯞꯇ ꯇꯧꯗ꯭ꯔꯥ ꯏꯇꯥ ꯃꯃꯥꯏꯁꯦ ꯇꯧꯗ꯭ꯔꯥ ꯍꯥꯖꯟꯕ ꯑꯃ ꯌꯥꯎꯋꯦ ꯑꯁꯦꯡꯕ ꯐꯔꯦ ꯅꯪ ꯆꯥꯎꯔ ꯅꯈꯣꯏ ꯆꯠꯂꯒꯦ ꯑꯩꯒꯤ ꯃꯥꯏꯁꯤꯕꯨ ꯍꯥꯖꯜꯂꯦ ꯀꯥꯏꯅ ꯉꯔꯥꯡꯗ ꯐꯦꯁꯤꯌꯦꯜ ꯇꯧꯔꯤꯗ ꯊꯥꯒꯠꯇ ꯉꯥꯏꯔꯤꯉꯩꯁꯤꯗ ꯃꯣꯏꯅ ꯀꯜꯂꯛꯇꯅ ꯃꯁꯤꯗꯩꯁꯤꯗ ꯕꯦꯝꯃ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯁꯥꯔꯀꯥꯟꯁꯤꯗ ꯐꯩꯖꯨꯞꯑꯣ ꯀꯔꯤꯑꯣ ꯐꯦꯟꯁꯨ ꯊꯥꯔꯤ ꯃꯥꯜꯂꯦ ꯍꯧꯒꯠꯂꯣ ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯣ ꯀꯩꯅꯣ ꯏꯃꯥ ꯃꯤ ꯉꯥꯛꯇꯪ ꯇꯨꯝꯕꯁꯤꯗ ꯅꯨꯃꯤꯠ ꯆꯥꯛ ꯌꯨꯡꯕꯁꯤꯗ ꯌꯥꯝ ꯁꯥꯔꯀꯥꯟꯁꯤ ꯀꯔꯤꯅꯦ ꯍꯥꯏꯕꯗꯤ ꯅꯪ ꯇꯧꯔꯤꯁꯦ ꯏꯃꯥ ꯑꯩ ꯍꯧꯒꯠꯂꯒꯦꯕ ꯉꯥꯛꯇꯪ ꯑꯁꯤ ꯋꯥꯏꯔꯝ ꯆꯥꯏꯔꯤꯉꯩꯁꯤꯗ ꯑꯝꯇ ꯁꯤꯠꯆꯜꯂꯨ ꯂꯥꯛꯑꯣ ꯑꯁ ꯅꯪꯅꯦ ꯍꯥꯏꯕ ꯏꯃꯥ ꯀꯩꯅꯣ ꯈꯪꯗꯦ ꯏꯕꯦꯝꯃ ꯅꯪꯁꯤꯅ ꯆꯥꯕꯒ ꯇꯨꯝꯕꯒ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯅꯪꯅ ꯇꯧꯔꯤꯗꯣ ꯀꯔꯤꯅꯣꯕ ꯑꯣ ꯌꯥꯔꯦ ꯍꯧꯒꯠꯂꯛꯑꯒꯦ A few minutes later. ꯍꯧꯒꯠꯂꯛꯇ꯭ꯔꯤꯕ ꯍꯥꯏꯕꯅꯦ ꯑꯁ ꯑꯩꯗꯤ ꯄꯦꯜꯂꯕꯅꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯉꯥꯛꯇ ꯇꯨꯝꯕꯁꯤꯗꯅꯦ ꯇꯨꯝꯐꯝ ꯆꯥꯐꯝ ꯑꯝꯇ ꯈꯪꯉꯣꯏꯕ ꯍꯧꯒꯠꯂꯛꯑꯦ ꯌꯥꯝ ꯅꯣꯏꯒꯅꯨꯀꯣ ꯁꯠꯆꯜꯂꯣ ꯄꯦꯜꯂꯕꯅꯦ ꯍꯧꯒꯠꯂꯛꯇ꯭ꯔꯤꯕ ꯁꯤꯕꯣ ꯌꯥꯔꯦ ꯐꯤꯔꯣꯁꯦ ꯑꯩ ꯁꯤꯜꯂꯒꯦ ꯌꯥꯗꯅꯤ ꯌꯦꯡꯉꯨꯅꯦ ꯁꯨꯝꯁꯤꯠꯁꯤꯕꯨ ꯃꯃꯥ ꯑꯣꯏꯅ ꯍꯥꯏꯕ ꯉꯥꯛꯇꯪ ꯇꯨꯝꯕꯁꯤꯗ ꯑꯩꯈꯣꯏ ꯃꯥꯁꯦ ꯁꯨꯝꯁꯤꯠꯀꯥꯟꯗ ꯃꯇꯣꯟ ꯈꯔ ꯍꯥꯏꯔ ꯁꯤꯔꯤꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥ ꯌꯥꯔꯦ ꯑꯗꯨ ꯂꯣꯏꯔꯝꯅꯦ ꯀꯌꯥꯗꯅꯤ ꯌꯦꯡꯉꯨꯅꯦ ꯁꯤꯕꯨ ꯀꯌꯥꯗꯅꯤ ꯌꯦꯡꯉꯨꯅꯦ ꯃꯥꯅ ꯇꯧꯕꯁꯤ ꯌꯦꯡꯉꯨꯅꯦ ꯅꯪꯕꯨ ꯍꯌꯦꯡꯋꯥꯏ ꯅꯌꯨꯝ ꯄꯥꯟꯕ ꯆꯟꯅꯈꯤꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯅꯪꯕꯣ ꯆꯟꯅꯗ꯭ꯔꯒꯅ ꯏꯃꯥꯅ ꯊꯥꯛꯄꯤꯔꯦꯗꯅ ꯀꯩ ꯊꯣꯏꯅ ꯉꯥꯛꯇ ꯁꯥꯏꯅꯣ ꯍꯩꯃꯥ ꯀꯌꯥꯗꯅꯤ ꯑꯃꯨꯛ ꯆꯪꯁꯤꯜꯂꯒ ꯑꯃꯨꯛ ꯇꯨꯝꯈ꯭ꯔ ꯃꯥꯅꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗ ꯐꯨꯔ ꯐꯒꯗꯕꯅꯤꯗ ꯑꯩ ꯅꯪ ꯍꯌꯦꯡꯋꯥꯏ ꯀꯔꯝꯍꯥꯏꯅ ꯇꯧꯈ꯭ꯔꯒꯦꯕ ꯅꯪꯕꯣ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯅꯠꯇ꯭ꯔꯗꯤ ꯈꯟꯅꯕ ꯑꯝꯇ ꯂꯩꯇ꯭ꯔꯕ ꯍꯥꯏꯕꯅꯤꯗ ꯈꯠꯅꯕ ꯍꯧꯗꯕꯒꯤ ꯅꯠꯇꯦꯅꯦ ꯏꯕꯦꯝꯃ ꯅꯪꯕꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯕꯣ ꯅꯪ ꯍꯧꯖꯤꯛ ꯇꯧꯔꯤ ꯃꯑꯣꯡ ꯃꯇꯧꯗꯨꯕꯨ ꯍꯌꯦꯡ ꯅꯋꯥ ꯃꯌꯨꯝꯗꯨꯗ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯒꯦ ꯑꯗꯨꯅꯕꯨ ꯑꯩꯁꯤ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯁꯤꯗꯤ ꯏꯃꯥ ꯑꯦ ꯂꯩꯁꯥꯕꯤ ꯈꯨꯃꯨ ꯊꯣꯛ ꯍꯥꯏꯗꯤꯅꯤ ꯈꯨꯃꯨ ꯊꯣꯛ 시계니 좀 걸어 말해 맘마게 해기들이 하이 실례예 ꯀꯩꯅꯣ ꯁꯤꯅ ꯇꯧꯔꯤꯁꯤꯅ 피투피에 까이서도 많이 못 파무시다 ꯅꯨꯡꯁꯥꯁꯦ ꯌꯥꯝ ꯁꯥꯏ ꯍꯩꯔ ꯀꯩꯅꯣꯝ ꯆꯥꯁꯤꯔꯥꯅ ꯇꯧꯔꯝꯃꯤꯅꯦ ꯑꯗꯨꯒꯤ ꯑꯗꯨꯒꯤ ꯑꯝꯇ ꯄꯥꯟꯗꯦꯅꯦ ꯑꯩꯈꯣꯏꯗꯗꯤ ꯉꯔꯥꯡꯅꯦ ꯅꯣꯡ ꯆꯨꯕꯗꯅꯦ ꯂꯣꯏꯅ ꯈꯤꯟꯊꯔꯛꯏꯕꯦꯝꯃ ꯑꯗꯨꯒ ꯃꯣꯏ ꯁꯨꯝ ꯑꯉꯥꯡ ꯀꯦꯛꯀꯦꯒ ꯕꯦꯕꯦꯒ ꯍꯣꯝꯂꯩꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯗ ꯂꯣꯏ ꯍꯦꯛꯇꯣꯛꯑꯝꯗꯅꯦ ꯏꯕꯦꯝꯃ ꯆꯥꯕ ꯑꯝꯇ ꯐꯪꯖꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯅꯣꯏ ꯍꯩꯅꯧꯗꯨꯁꯨ ꯑꯝꯇ ꯄꯥꯟꯗ꯭ꯔꯕ ꯄꯥꯟꯗ꯭ꯔꯦ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯦ ꯁ꯭ꯇꯥꯔ ꯐ꯭ꯔꯨꯏꯠ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯁꯨ ꯄꯥꯟꯈꯤꯗꯥꯏꯅꯦ ꯄꯥꯟꯗꯦ ꯍꯥꯏꯕ ꯀꯩꯅꯣ ꯅꯪꯅ ꯑꯗꯨꯝ ꯏꯟꯖꯜꯂꯤꯗꯨꯅ ꯈꯣꯡꯁꯦ ꯉꯔꯥꯡ ꯆꯟꯗꯅ ꯑꯁ ꯌꯥꯝ ꯅꯥꯔꯦꯗ ꯅꯪꯒꯤꯗꯣ ꯀꯩꯅꯣꯝꯗꯤ ꯃꯥꯜꯂꯤꯗ ꯈꯣꯡ ꯁꯤꯖꯟꯕ ꯃꯥꯟꯗꯦꯗ ꯀꯩꯅꯣꯝꯃꯗꯨ ꯀꯩꯝ ꯂꯩꯇꯦ ꯇꯨꯏꯒ꯭ꯔꯕꯥꯅꯤꯁꯦ ꯑꯩ ꯌꯥꯝ ꯊꯥꯖ ꯃꯥꯜꯂꯦ ꯀꯩꯅꯣ ꯁꯨ ꯀꯨꯏꯅ ꯊꯥꯖꯗ꯭ꯔꯤꯕꯣ ꯑꯩꯁꯤꯕꯣ ꯑꯗꯨꯗꯤ ꯌꯥꯔꯁꯦ ꯇꯣꯛꯑꯁꯤ ꯂꯨꯄꯥ ꯀꯨꯟ ꯈꯥꯏꯒꯠꯅꯔꯒ ꯁꯤꯡꯖꯨꯔ ꯀꯩꯅꯣꯝ ꯂꯩꯔ ꯆꯥꯔꯁꯤꯅ ꯃꯣꯔꯣꯛ ꯑꯁꯥꯕ ꯃꯤꯃꯤ ꯁꯤꯡꯖꯨ ꯆꯥꯅꯤꯡꯗ꯭ꯔꯣ ꯑꯣꯏꯔꯁꯨ ꯌꯥꯏꯌꯦ ꯂꯝꯈꯥꯏꯗꯒꯤ ꯂꯩꯔꯁꯨ ꯌꯥꯏ ꯆꯥꯕꯗꯨꯕꯨꯗꯤ ꯌꯥꯕ ꯑꯗ ꯄꯩꯁꯥꯗꯣ ꯂꯩꯇꯦ ꯍꯥꯏꯕ ꯑꯗꯣ ꯍꯟꯗꯛꯇꯤ ꯅꯕꯥꯅꯤ ꯄꯨꯊꯣꯛꯂꯛꯑꯣ ꯃꯊꯪꯗ ꯑꯩ ꯂꯣꯏ ꯄꯨꯊꯣꯛꯀꯦ ꯂꯨꯄꯥ 10 ꯅꯠꯇꯦ 50 ꯄꯨꯊꯣꯛꯀꯦ ꯉꯁꯤꯗꯤ ꯅꯕꯥꯅꯤ ꯌꯥꯔꯦ ꯆꯥꯔꯁꯤꯀꯣ ꯏꯕꯦꯝꯃ ꯌꯥꯔꯦ ꯅꯪꯅ ꯄꯨꯊꯣꯛꯀꯦ ꯍꯥꯏꯔꯒ ꯄꯨꯊꯣꯛꯇ꯭ꯔꯤꯗꯣ ꯃꯁꯤꯡꯗꯤ ꯌꯥꯝꯃꯕꯅꯤ
ꯑꯗꯨꯒ ꯁꯤꯇꯪꯒ ꯂꯥꯛꯑꯣꯁꯤ ꯆꯠꯁꯤ ꯂꯥꯛꯁꯤ ꯁꯤꯇꯪꯒ ꯁꯥꯎꯔꯁꯤ ꯂꯥꯛꯁꯤ ꯆꯝꯄ꯭ꯔꯥꯕꯨ ꯑꯝꯇ ꯄꯥꯟꯗꯦꯁꯦ ꯁꯤ ꯄꯥꯏꯁꯦ ꯌꯦꯡꯉꯣ ꯑꯗꯥꯏꯗ ꯄꯥꯟꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯈꯤꯕꯅꯦ 이반이니나 암땅이 아니냐 ꯌꯥꯅꯤ ꯌꯥꯅꯤ 이비ꯑꯃ ꯇꯞꯅ ꯉꯥꯡꯉꯨ ꯑꯃꯗꯣ ꯑꯃꯨꯛ ꯇꯥꯔꯒꯅꯦ ꯂꯥꯛꯀꯦ ꯍꯥꯏꯔꯛꯀꯅꯤ 그놈 그놈 시제 마냥 딱 벗어야지 ꯃꯥ ꯉꯁꯥꯏ ꯈꯨꯆꯥ ꯂꯛꯆꯥꯗꯣ ꯌꯦꯡꯉꯨꯅꯦ ꯅꯨꯡꯁꯤꯗꯝꯅ ꯑꯩꯗꯤ 뭐라 사바 자르버기 하이 얌얌 사닝들어 아스 마이 사이 신주 구사도 거이노 하브니다 pꯩꯁꯥꯅ 부터로 할 간다디 야닌데 아두두가 사바도 거이노 아이디 아무튼 사이네 마나 아홉 마리랑 하바 넘어 ꯑꯗꯨꯅꯤ ꯏꯕꯦꯝꯃ ꯑꯩꯕꯧꯗ ꯀꯌꯥꯝ ꯄꯨꯀꯧꯒꯦ ꯌꯦꯡꯉꯣ ꯀꯩꯅꯣꯗꯣ A few minutes later. ꯀꯩꯅꯣ ꯈꯪꯗꯦ ꯃꯣꯏꯁꯤꯗ ꯆꯥꯗꯦ ꯍꯥꯏꯕꯨ ꯑꯁ ꯐꯗꯤ ꯐꯍꯧꯔꯦ ꯑꯩꯁꯦ ꯂꯨꯄꯥ 10ꯁꯨ ꯁꯦꯞ ꯑꯣꯏꯕ ꯑꯩꯁꯦ ꯅꯣꯏꯗꯤ ꯌꯥꯝ ꯅꯣꯏꯔꯦꯗ ꯁꯤ ꯑꯦꯛꯁꯔꯁꯥꯏꯁꯀ ꯈꯔ ꯇꯧꯕꯗꯤ ꯌꯥꯔꯣꯏ ꯍꯩꯁꯦ ꯂꯩꯕꯗꯤ ꯑꯗꯨꯝ ꯆꯥꯊꯣꯛꯀꯦ ꯁꯤꯇꯪꯅꯦꯕ ꯂꯩꯖꯔꯤꯕ ꯍꯩꯁꯦ ꯃꯥꯒ ꯀꯥꯏꯗꯒꯤ ꯅꯠꯇꯅ ꯊꯩꯕꯤꯁꯤꯅꯕꯨ ꯆꯥꯊꯣꯛꯀꯦ ꯇꯧꯋꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯁꯤꯁꯦ ꯈꯥꯏꯔꯒ ꯏꯊꯟꯗ ꯆꯥꯔꯗꯤ ꯄꯨꯛꯁꯨ ꯃꯌꯥꯝ ꯊꯟꯕ ꯏꯊꯟ ꯆꯥꯊꯣꯛꯀꯦ ꯑꯃꯨꯛ ꯇꯜꯂꯛꯑꯦ ꯂꯪꯁꯤ ꯄꯤꯒꯗꯕꯅꯦ ꯑꯣꯏꯕ ꯈꯔ ꯊꯨꯅ ꯁꯥꯒꯦ ꯇꯧꯕꯁꯤꯗꯅꯦ ꯇꯜꯂꯛꯑꯗꯕꯅꯦ ꯑꯩꯗꯤꯕ ꯏꯃꯥ ꯍꯤꯡꯆꯥꯕꯁꯤꯗꯤ ꯈꯪꯉꯤꯅꯦ ꯃꯤ ꯃꯆꯥꯗꯤ ꯊꯕꯛ ꯌꯥꯝ ꯐꯩꯀꯣ ꯅꯨꯡꯉꯥꯏꯕꯗꯤ ꯅꯨꯃꯤꯠ ꯇꯧꯕ ꯊꯕꯛ ꯑꯗꯨꯝ ꯇꯧ ꯂꯩ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯀꯩ ꯂꯩꯒꯦꯅ ꯌꯥꯝ ꯊꯥꯖꯗꯅ ꯂꯥꯛꯏꯗꯨꯅ ꯑꯩꯈꯣꯏ ꯁꯥꯏꯗꯣ ꯉꯁꯤꯗꯣ ꯎꯟꯅꯁꯦꯅ ꯍꯥꯏꯅꯕꯅꯦꯕ ꯑꯗꯣ ꯑꯆꯥꯄꯣꯠ ꯑꯃꯃꯝꯇ ꯆꯥꯃꯤꯟꯅꯧꯁꯦ ꯃꯥ ꯍꯌꯦꯡ ꯆꯪꯈ꯭ꯔꯅꯤꯌꯦ ꯍꯩꯃꯥ ꯍꯌꯦꯡ ꯆꯪꯈ꯭ꯔꯅꯤ ꯍꯥꯏꯔꯣ ꯍꯣꯏ ꯑꯗꯨꯗꯨꯒꯤ ꯅꯪ ꯍꯧꯕ ꯂꯥꯛꯏꯅꯦ ꯏꯊꯟ ꯆꯠꯄꯗꯣ ꯐꯔꯛ ꯇꯥꯔꯕ ꯑꯣ ꯑꯩ ꯁꯤ ꯃꯇꯦꯛꯁꯦ ꯇꯣꯛꯑꯁꯤꯗ ꯐꯪꯗꯣꯏꯅꯦ ꯑꯁꯤ ꯑꯝꯇ ꯂꯣꯏꯁꯜꯂꯝꯈꯤꯒꯦ ꯑꯗꯨꯗꯨꯒ ꯆꯠꯂꯁꯦ ꯀꯣ ꯍꯣꯏ ꯉꯥꯛꯇ ꯉꯥꯏꯔꯒꯦ ꯑꯗꯨꯗꯤ ꯉꯥꯏꯔꯣ ꯑꯗꯨꯒ ꯉꯥꯛꯇ ꯅꯪꯗꯤ ꯂꯣꯏꯔ ꯂꯥꯛꯑꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯌꯥꯔꯦ ꯌꯥꯔꯦ ꯑꯩ ꯁꯤ ꯂꯣꯏꯁꯜꯂꯝꯃꯒꯦ ꯁꯠ ꯂꯥꯎꯅ ꯑꯗꯨꯗꯨꯒ ꯆꯠꯂꯁꯤ 1 hour later. ꯐꯣꯟ ꯇꯧꯔꯤꯅꯦ ꯍꯜꯂꯣ ꯍꯥꯎ ꯏꯆꯟꯗꯣ 마도 ꯉꯥꯏꯔꯝꯕꯅꯦ 마도 ꯐꯤꯁꯦ ꯑꯝꯇ ꯐꯪꯉꯛꯈꯤꯒꯦ ꯑꯗꯨꯒ ꯃꯥꯒ ꯊꯣꯛꯃꯤꯟꯅꯔꯒꯦ ꯑꯩꯁꯨ ꯏꯊꯟ ꯊꯣꯛꯄꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯕꯅꯦꯕ ꯍꯣꯏ ꯍꯣꯏ ꯉꯥꯛꯇ ꯉꯥꯏꯔꯝꯃꯨ ꯀꯨꯏꯔꯔꯣꯏ ꯑꯥꯎ 2 hours later. ꯂꯣꯏꯗ꯭ꯔꯦ ꯄꯣꯝꯃꯦ ꯁꯨꯝꯅ ꯐꯣꯟ ꯇꯧꯔꯛꯄꯅꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯅꯪꯁꯤꯗꯤꯕ ꯈꯔ ꯀꯨꯏꯍꯦ 3 hours later. ꯍꯜꯂꯣ ꯑꯣ ꯑꯩꯗꯣ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯒꯤ ꯅꯨꯄꯥ ꯎꯅꯕ ꯑꯝꯇ ꯆꯠꯂꯨꯒꯦ ꯇꯧꯕ ꯌꯥꯗꯣꯏꯔꯥ ꯉꯁꯤꯈꯛ ꯆꯠꯄ ꯉꯥꯏꯍꯥꯛꯇꯪ ꯊꯣꯛꯎꯒꯦ ꯌꯥꯔꯣ ꯀꯩꯗꯧꯔꯒꯦ ꯅꯨꯄꯤ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯍꯣꯏ ꯌꯥꯔꯦ ꯆꯠꯂꯔꯣꯏ ꯌꯥꯔꯛꯇ꯭ꯔꯕꯣ ꯑꯃꯨꯛ ꯍꯣꯏ ꯑꯁꯨꯛ ꯀꯨꯏꯅ ꯄꯨꯜꯂꯛꯑꯒ ꯉꯁꯥꯏꯗꯒꯤ ꯉꯥꯏꯁꯦ ꯑꯩꯕꯨ ꯐꯥꯒꯤꯔꯣ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤꯅꯦ ꯄꯨꯟꯗꯕꯅꯦꯅ ꯐꯩ ꯌꯥꯔꯦ ꯅꯪꯅ ꯃꯔꯣꯟ ꯑꯃ ꯃꯤꯁꯨ ꯈꯥꯝꯕꯟꯖꯗꯅ ꯇꯧꯖꯔꯦ ꯌꯥꯔꯦ ꯌꯥꯔꯦ ꯂꯩꯍꯧꯔꯣ ꯆꯠꯂꯒꯦ ꯑꯩ ꯑꯃꯨꯛꯅ ꯂꯥꯛꯑꯣ ꯅꯣꯏꯗꯒ ꯉꯥꯏꯈꯨꯋꯣ